ꯑꯩꯈꯣꯏꯒꯤ ꯁꯦꯄꯔꯦꯠ ꯏꯟꯚꯦꯁꯇꯤꯒꯦꯁꯟ ꯐꯣꯔꯝ ꯑꯣꯐ ꯌꯨꯅꯤꯌꯟ ꯇꯦꯔꯤꯇꯣꯔꯤ ꯑꯗꯨꯁꯨ ꯂꯦꯖꯤꯁꯂꯦꯆꯔ ꯂꯩꯕ ꯑꯃ ꯁꯦꯝꯒꯅꯤꯅ ꯇꯧꯔꯛꯏꯁꯦ ꯀꯅꯥꯅꯣ ꯍꯥꯏꯕ ꯑꯄꯣꯡ ꯌꯦꯡꯅꯕꯁꯦ ꯚꯥꯔꯠ ꯁꯔꯀꯥꯔ ꯈꯪꯉꯦ ꯃꯅꯤꯄꯨꯔꯗ ꯈꯪꯉꯦꯕ ꯀꯔꯤꯒꯤꯗꯃꯛꯇ ꯃꯣꯏꯕꯨ ꯑꯥꯏꯟꯒꯤ ꯃꯇꯨꯡ ꯏꯟꯅ ꯃꯣꯏꯅ ꯊꯕꯛ ꯇꯧꯕ ꯉꯝꯗꯕꯅꯣꯕ ꯀꯔꯤꯒꯤꯗꯃꯛꯇ ꯃꯅꯤꯄꯨꯔꯒꯤ ꯆꯤꯡꯒꯤ ꯂꯝ ꯑꯇꯩ ꯃꯌꯥꯝꯗ ꯂꯩꯔꯤꯕ ꯈꯨꯠꯂꯥꯏ ꯄꯥꯏꯕ ꯃꯌꯥꯝ ꯂꯩꯔꯤꯕ ꯇꯦꯔꯣꯔꯤꯁ ꯃꯌꯥꯝꯁꯤꯡꯁꯦ ꯃꯤꯂꯤꯇꯔꯤ ꯀ꯭ꯔꯦꯛ ꯗꯥꯎꯟ ꯇꯧꯔꯒ ꯀꯔꯤꯒꯤꯗꯃꯛꯇ ꯇꯈꯥꯏ ꯉꯝꯗꯕꯅꯣꯕ ꯀꯔꯤꯒꯤꯗꯃꯛꯇꯅꯣ ꯑꯩꯈꯣꯏ ꯀꯣꯔꯕꯥ ꯂꯥꯛꯏ ꯀꯣꯔꯕꯥ ꯅꯨꯡꯁꯤ ꯋꯦꯜꯀꯝ ꯍꯥ ꯃꯣꯏ ꯂꯥꯛꯏꯅꯦꯕ ꯃꯅꯤꯄꯨꯔꯁꯦ ꯏꯔꯥꯡ ꯊꯣꯛꯑꯦ ꯃꯅꯤꯄꯨꯔ ꯊꯨꯒꯥꯏꯅꯕꯁꯤꯡꯅ ꯍꯦꯟꯗꯅ ꯏꯟꯗꯤꯌꯥ ꯒꯣꯔꯃꯦꯟꯅꯁꯨ ꯉꯥꯛꯄ ꯉꯝꯗꯦ ꯃꯅꯤꯄꯨꯔꯗ ꯉꯥꯛꯄ ꯉꯝꯗ꯭ꯔꯦ ꯑꯗꯨꯅ ꯃꯅ ꯁꯠꯇꯤꯁꯒꯔꯗ ꯀꯩ ꯑꯩꯈꯣꯏ ꯅꯦꯛꯁꯂꯥꯏꯠꯀꯤ ꯑꯩꯈꯣꯏꯒꯤ ꯏꯔꯥꯡ ꯂꯣꯏꯁꯤꯟꯅꯕ ꯍꯣꯠꯅꯕꯗ ꯃꯥꯡꯖꯤꯟ ꯊꯥꯅ ꯍꯣꯠꯅꯈꯤꯕ ꯀꯣꯔꯕꯥ CRPFꯀꯤ ꯃꯗꯨ ꯃꯅꯤꯄꯨꯔ ꯊꯥꯖꯤꯜꯂꯛꯑꯦ ꯍꯥꯏꯅ ꯀꯣꯟꯅ ꯊꯥꯔꯛꯏꯅꯤꯅꯦ ꯑꯗꯨꯁꯨ ꯃꯥꯡꯕ ꯇꯥꯛꯄ ꯂꯣꯏꯔꯒ ꯋꯥꯈꯜ ꯇꯥꯔꯛꯏꯕ ꯃꯤ ꯆꯍꯨꯝ ꯀꯣ ꯃꯨꯛꯀꯤꯃꯨꯛ ꯁꯤꯈ꯭ꯔꯕ ꯃꯤ 30 ꯃꯥꯡꯈ꯭ꯔꯕ ꯌꯨꯝ ꯀꯌꯥ ꯃꯩ ꯊꯥꯔꯕ ꯗꯤꯂꯤꯞ ꯀꯦꯟꯗ ꯃꯤ ꯂꯤꯁꯤꯡ ꯃꯊꯛꯇ ꯂꯩꯔꯕ ꯁꯤꯒꯤ ꯆꯠꯊꯣꯛ ꯆꯠꯁꯤꯟꯅꯔꯕ ꯃꯇꯝꯗ ꯚꯥꯔꯠ ꯁꯔꯀꯥꯔꯅ ꯌꯥꯝ ꯊꯦꯡꯅ ꯅꯨꯡꯁꯤꯔꯛꯑꯦ ꯌꯥꯝ ꯊꯦꯡꯅ ꯅꯨꯡꯁꯤꯔꯒ ꯂꯥꯛꯄ ꯀꯣꯔꯕꯥꯗꯣ ꯃꯅꯤꯄꯨꯔꯗ ꯀꯣꯔꯕꯥꯗꯣ ꯍꯧꯖꯤꯛ ꯀꯩꯗꯧꯔꯤꯕ ꯀꯣꯔꯕꯥꯗꯨꯒꯤ ꯃꯊꯧꯗꯨꯗꯤ ꯀꯔꯤꯅꯣꯕ ꯍꯧꯖꯤꯛ ꯃꯊꯧ ꯇꯧꯕ ꯉꯝꯃꯤꯕ꯭ꯔꯥ ꯀꯣꯔꯕꯥ ꯂꯥꯛꯅꯁꯨ ꯃꯩ ꯊꯥꯔꯛꯀꯅꯤ ꯀꯣꯔꯕꯥ ꯂꯥꯛꯅ ꯅꯣꯡꯃꯩ ꯀꯥꯞꯊꯔꯛꯀꯅꯤ ꯑꯗꯒꯤ ꯀꯣꯔꯕꯥ ꯂꯣꯏꯅ ꯄꯥꯟꯗꯣꯔꯤꯕ꯭ꯔꯥ ꯀꯣꯔꯕꯥꯗꯤ ꯑꯩꯈꯣꯏ ꯋꯦꯜꯀꯝ ꯇꯧꯏꯀꯣ ꯀꯣꯔꯕꯥꯒꯤ ꯅꯠꯇꯕꯗ ꯂꯩꯔꯤꯕ ꯍꯥꯟꯅꯒꯤ ꯃꯅꯤꯄꯨꯔ ꯄꯨꯂꯤꯁ IRB ꯂꯣꯏ ꯂꯩꯔꯤꯀꯣ ꯑꯗꯒꯤ ꯑꯦꯝꯕꯥꯔ ꯑꯗꯒꯤ ꯃꯅꯤꯄꯨꯔ ꯑꯗꯒꯤ ꯄꯦꯔꯥꯃꯤꯂꯤꯇꯔꯤ ꯐꯣꯔꯁ ꯑꯁꯥ ꯔꯥꯏꯐꯜ ꯃꯅꯨꯡꯗ ꯂꯩꯕ ꯃꯌꯥꯝꯗꯨꯗꯤ ꯃꯣꯏꯁꯨ ꯊꯋꯥꯏ ꯌꯥꯎꯅ ꯉꯥꯛ ꯁꯦꯜꯕ ꯁꯦꯟꯗꯕ꯭ꯔꯥ ꯍꯥꯏꯗꯨ ꯃꯣꯏꯗꯤ ꯐꯤꯂꯝꯗ ꯈꯪꯉꯦꯕ ꯃꯣꯏꯕꯨ ꯀꯅꯥꯅ ꯃꯊꯧ ꯐꯖꯅ ꯇꯧꯍꯟꯗꯕꯅꯣ ꯍꯥꯏꯕꯗꯨꯐꯥꯎꯗ ꯍꯪꯅꯔꯛꯑꯦꯕ ꯉꯥꯛꯆꯒꯦ ꯆꯠꯂꯨꯒꯦ ꯅꯣꯏ ꯀꯨꯝꯊꯧꯔꯣ ꯆꯧꯒꯤꯅꯣ ꯍꯥꯏꯕ꯭ꯔꯥ ꯀꯥꯏꯅ ꯍꯥꯏꯕ ꯋꯥ ꯑꯃ ꯂꯥꯛꯑꯦꯕ ꯑꯗꯨꯅ ꯃꯁꯤꯗꯤ ꯌꯥꯝꯅ ꯑꯩꯈꯣꯏꯒꯤ ꯉꯥꯛꯄꯤ ꯁꯦꯟꯕꯤꯔꯕ ꯂꯩꯇ꯭ꯔꯕ ꯑꯗꯒꯤ ꯑꯩꯈꯣꯏꯒꯤ ꯀꯩꯅꯣꯁꯤꯗ ꯑꯩꯈꯣꯏ ꯀꯩꯅꯣꯅ ꯄꯣꯛꯁꯤ ꯋꯥꯔ ꯁꯥꯟꯅꯗꯅ ꯈꯨꯠꯂꯥꯏ ꯄꯥꯏꯕ ꯑꯩꯈꯣꯏꯒꯤ ꯀꯨꯀꯤ ꯅꯥꯔꯀꯣ ꯇꯦꯔꯣꯔꯤꯁꯁꯤꯡꯁꯦ ꯇꯁꯦꯡꯅ ꯁꯧꯒꯠꯄ ꯀꯥꯡꯕꯨ ꯑꯃ ꯂꯩꯗꯅ ꯇꯧꯕꯗꯒꯤꯅ ꯑꯁꯤ ꯂꯦꯞꯄꯣꯏꯕ ꯁꯨꯡꯂꯦꯞꯄꯣꯏꯕ ꯑꯗꯨꯅ ꯄꯨꯛꯆꯦꯜ ꯁꯦꯡꯅ ꯂꯩꯕꯥꯛ ꯉꯥꯛꯄꯤꯔꯕ ꯃꯅꯤꯄꯨꯔꯒꯤ ꯑꯩꯈꯣꯏꯒꯤ ꯄ꯭ꯔꯖꯥ ꯃꯌꯥꯝ ꯄꯨꯝꯅꯃꯛꯁꯤꯡ ꯑꯁꯦ ꯃꯁꯤ ꯑꯩꯈꯣꯏꯒꯤ ꯚꯥꯔꯠꯀꯤ ꯁꯤꯇꯤꯖꯟꯅꯦꯅ ꯈꯪꯕꯤꯔꯕ ꯃꯅꯤꯄꯨꯔꯒꯤ ꯑꯣꯏꯔꯤꯕ ꯌꯦꯜꯍꯧꯃꯤꯁꯤꯡꯁꯦ ꯀꯅꯥꯅꯣ ꯍꯥꯏꯕꯗꯣ ꯐꯖꯅ ꯈꯪꯕꯤꯔꯕ ꯃꯅꯤꯄꯨꯔꯁꯤ ꯏꯂꯤꯒꯦꯟꯅ ꯀꯌꯥꯝ ꯇꯧꯔꯛꯈꯤꯁꯦ ꯍꯥꯏꯖꯔꯒꯅ ꯅꯩꯈꯥꯏꯔꯤꯕ ꯊꯨꯒꯥꯏꯔꯤꯕꯁꯦ ꯀꯅꯥꯅꯣꯅ ꯈꯟꯗꯣꯛꯄꯁꯦ ꯚꯥꯔꯠ ꯁꯔꯀꯥꯔ ꯈꯨꯀꯥꯞꯄ ꯏꯔꯥꯏ ꯂꯥꯏꯌꯦꯕ ꯃꯅꯤꯄꯨꯔ ꯂꯩꯉꯥꯛꯅꯁꯨ ꯑꯗꯨ ꯏꯔꯥꯏ ꯂꯥꯏꯌꯦꯕ ꯑꯗꯨ ꯉꯁꯤꯐꯥꯎ ꯇꯧꯗꯕꯗꯒꯤ ꯑꯗꯨꯝ ꯃꯅꯤꯄꯨꯔ ꯊꯨꯒꯥꯏꯔꯕ ꯂꯩꯔꯤꯕ ꯆꯤꯡ ꯀꯨꯀꯤ ꯅꯥꯔꯀꯣ ꯇꯦꯔꯣꯔꯤꯁ ꯃꯌꯥꯝ ꯄꯨꯟꯅ ꯃꯌꯥꯝꯁꯦ ꯃꯁꯤꯅꯅꯤ ꯑꯗꯨꯅ ꯁꯨ ꯆꯠꯅꯔꯤꯕ ꯀꯨꯀꯤꯒꯤ ꯑꯣꯏꯔꯤꯕ ꯋꯥꯔꯗ ꯃꯣꯏꯁꯦ ꯁꯤꯕꯨ ꯂꯥꯛꯅꯕ ꯉꯝꯗꯦꯗꯅ ꯁꯨꯒꯤ ꯒ꯭ꯔꯥꯎꯟ ꯊꯨꯒꯥꯏꯔꯒꯀꯣ ꯂꯣꯏꯅ ꯇꯧꯔꯒ ꯊꯕꯛ ꯇꯧꯕ ꯃꯇꯝꯗ ꯀꯅꯥꯅꯕꯨ ꯑꯩꯈꯣꯏꯒꯤ ꯊꯤꯡꯕ ꯉꯝꯃꯤꯒꯦꯕ ꯑꯗꯨꯅ ꯑꯥꯏꯗꯤꯌꯥ ꯑꯣꯐ ꯃꯅꯤꯄꯨꯔ ꯑꯗꯨ ꯊꯥꯕ ꯂꯩꯇ꯭ꯔꯦ ꯍꯧꯖꯤꯛ ꯑꯩꯈꯣꯏ ꯃꯟꯇ꯭ꯔꯤ ꯃꯟꯗꯣꯟꯁꯤꯒꯤ ꯂꯩꯇ꯭ꯔꯦ ꯃꯅꯤꯄꯨꯔꯤ ꯃꯩꯇꯩ ꯑꯩꯈꯣꯏ ꯀꯝꯃꯨꯅꯤꯇꯤ ꯃꯌꯥꯝ ꯉꯥꯛ ꯂꯩꯔꯝꯃꯤ ꯃꯅꯤꯄꯨꯔ ꯊꯨꯒꯥꯏꯅꯕ ꯍꯣꯠꯅꯔꯝꯃꯤ ꯄꯜꯂꯔꯣꯏꯕ ꯃꯅꯤꯄꯨꯔꯁꯨ ꯅꯍꯥꯛ ꯑꯩ ꯍꯥꯏꯁꯦ ꯍꯧꯈꯤꯕ ꯃꯇꯝꯗ ꯑꯩꯈꯣꯏ ꯏꯔꯩꯕꯥꯛꯁꯦ ꯑꯩꯈꯣꯏ ꯃꯌꯥꯝꯅ ꯀꯥꯏꯔꯣꯏ ꯌꯥꯕ ꯇꯧꯕ ꯅꯠꯇ꯭ꯔꯕ ꯑꯩꯁꯦ ꯑꯗꯨ ꯁꯨꯃꯥꯏꯅ ꯇꯧꯗꯅ ꯑꯩꯈꯣꯏ ꯂꯥꯛꯄꯁꯤ ꯌꯥꯝ ꯅꯠꯇꯦ ꯑꯗꯨꯅ ꯃꯈꯥ ꯇꯥꯅ ꯌꯨꯝꯃꯩ ꯊꯥꯅꯔꯛꯄ ꯍꯥꯠꯅꯔꯛꯄ ꯑꯗꯒꯤ ꯁꯤꯗꯒꯤ ꯇꯧꯔꯛꯄꯁꯦ ꯊꯣꯟꯕ ꯄꯥꯝꯗꯦ ꯑꯗꯨꯅ ꯚꯥꯔꯠ ꯂꯩꯉꯥꯛꯅ ꯃꯅꯤꯄꯨꯔ ꯊꯨꯒꯥꯏꯅ ꯍꯣꯠꯅꯕ ꯀꯅꯥꯅꯣ ꯍꯥꯏꯕ ꯑꯄꯨꯕ ꯌꯦꯡꯅꯕꯁꯦ ꯇꯔꯪ ꯃꯣꯏꯗ ꯃꯁꯛꯇ ꯐꯣꯇꯣ ꯀꯥꯞꯇꯅ ꯂꯩꯐꯝ ꯆꯥꯐꯝ ꯈꯪꯗꯅ ꯂꯣꯏ ꯃꯣꯏꯗ ꯄꯤꯔꯕꯅꯤ ꯁꯤ ꯀꯟꯐ꯭ꯂꯤꯛꯅꯤ ꯍꯨꯔꯥꯟꯕꯅꯤ ꯑꯗꯣ ꯉꯁꯤꯐꯥꯎ ꯚꯥꯔꯠ ꯂꯩꯉꯥꯛꯅ ꯃꯗꯨꯒꯤ ꯊꯕꯛꯇꯣ ꯃꯣꯏꯕꯨ ꯑꯥꯏꯟꯒꯤ ꯃꯇꯨꯡ ꯏꯟꯅ ꯃꯣꯏꯁꯦ ꯂꯥꯛꯁꯤꯟꯗꯅ ꯃꯣꯏ ꯗꯟꯗꯤ ꯄꯤꯔ ꯍꯣꯠꯅꯗꯅ ꯂꯩꯔꯤꯕ ꯑꯗꯨꯅ ꯃꯅꯤꯄꯨꯔꯒꯤ ꯂꯩꯃꯥꯏꯗꯒꯤ ꯑꯩꯈꯣꯏ ꯆꯤꯡ ꯀꯨꯀꯤ ꯅꯥꯔꯀꯣ ꯇꯦꯔꯣꯔꯤꯁ ꯃꯅꯤꯄꯨꯔ ꯊꯣꯛꯅꯔꯤꯕ ꯃꯌꯥꯝ ꯄꯨꯝꯅꯃꯛ ꯃꯩ ꯄꯥꯏꯔꯤꯕ ꯃꯤꯁꯥꯏꯜ ꯄꯥꯏꯔꯤꯕ ꯗ꯭ꯔꯣꯟ ꯃꯌꯥꯝꯁꯦ ꯃꯁꯤ ꯑꯃꯨꯛꯇꯪ ꯃꯥꯁ ꯀꯣꯚꯤꯡ ꯑꯣꯄꯔꯦꯁꯟ ꯇꯧꯗꯅ ꯃꯦꯇ꯭ꯔꯤꯛꯇ ꯇꯧꯊꯣꯛꯇꯕ ꯌꯥꯔꯣꯏ ꯃꯁꯤ ꯇꯧꯕꯒꯤꯗꯃꯛꯇ ꯑꯩꯈꯣꯏ ꯃꯅꯤꯄꯨꯔ ꯂꯩꯉꯥꯛꯅ ꯑꯆꯧꯕ ꯊꯧꯗꯥꯡ ꯂꯧꯕ ꯇꯥꯏ ꯃꯊꯧꯅꯥ ꯂꯩꯕ ꯇꯥꯏ ꯂꯩꯕꯥꯛꯀꯤ ꯆꯤꯐ ꯃꯤꯅꯤꯁꯇꯔꯅꯤ ꯂꯩꯕꯥꯛ ꯅꯤꯡꯕ ꯑꯩꯅꯤ ꯂꯩꯕꯥꯛ ꯃꯌꯥꯝꯒꯤꯗꯃꯛꯇ ꯑꯩꯅꯤ ꯍꯥꯏꯕꯗꯣ ꯍꯧꯖꯤꯛ ꯃꯇꯝꯁꯤ ꯆꯤꯐ ꯃꯤꯅꯤꯁꯇꯔ ꯑꯣꯏꯌꯣꯟ ꯄꯤꯔꯝꯃꯤꯅ ꯎꯠꯄꯤꯍꯧꯔꯣ ꯊꯕꯛꯅ ꯉꯍꯥꯟꯈꯣꯏꯗꯤꯀꯣ ꯑꯩ ꯍꯥꯏꯁꯦ ꯉꯍꯥꯟꯈꯣꯏꯗꯤ ꯑꯃꯨꯛ ꯑꯩꯈꯣꯏ ꯕꯤꯔꯦꯟꯅ ꯑꯣꯏꯔꯤꯉꯩ ꯃꯇꯝꯗꯗꯤ ꯎꯠꯄ ꯉꯝꯗ꯭ꯔꯦ ꯆꯤꯐ ꯃꯤꯅꯤꯁꯇꯔ ꯑꯣꯏꯗ꯭ꯔꯃꯤꯅ ꯍꯧꯖꯤꯛ ꯆꯤꯐ ꯃꯤꯅꯤꯁꯇꯔ ꯑꯣꯏꯔꯛꯑꯦꯅ ꯃꯌꯥꯝꯅ ꯈꯣꯏꯔꯝꯃꯦ ꯃꯤꯠ ꯎꯕ ꯂꯥꯏꯅꯦꯅ ꯃꯌꯥꯝꯅ ꯈꯣꯏꯔꯝꯃꯦ ꯑꯩꯈꯣꯏꯒꯤ ꯍꯣꯝ ꯃꯤꯅꯤꯁꯇꯔꯅꯦꯅ ꯍꯧꯖꯤꯛ ꯑꯣꯏꯔꯕ ꯅꯠꯇ꯭ꯔꯣ ꯑꯗꯨꯗꯤ ꯊꯧꯅꯥ ꯐꯕꯤꯔꯣ ꯑꯁꯦꯡꯕ ꯆꯤꯐ ꯃꯤꯅꯤꯁꯇꯔ ꯑꯣꯏꯕꯤꯔꯣ ꯚꯥꯔꯠ ꯂꯩꯉꯥꯛꯇ ꯍꯥꯏꯔꯣ ꯃꯅꯤꯄꯨꯔ ꯊꯨꯒꯥꯏ ꯑꯐꯣꯡꯕ ꯌꯦꯡꯅꯕ ꯈꯪꯉꯦ ꯑꯩꯈꯣꯏꯁꯨ ꯈꯪꯉꯦ ꯅꯣꯏꯁꯨ ꯈꯪꯉꯦ ꯀꯔꯤ ꯇꯧꯗ ꯑꯁꯤꯜ ꯉꯝꯗꯕꯅꯣ ꯍꯥꯏꯗꯣ ꯑꯃꯨꯛꯇ ꯍꯥꯏꯕꯤꯔꯣꯕ ꯅꯈꯣꯡꯅ ꯇꯨꯔ ꯈꯣꯏꯔꯝꯖꯔꯒꯦ ꯀꯣ ꯑꯩ ꯂꯩꯅ ꯑꯗꯒꯤ ꯌꯣꯝꯃꯒ ꯍꯩꯖꯗ꯭ꯔꯒꯦ ꯂꯩꯕꯥꯛ ꯅꯤꯡꯕ ꯅꯣꯏꯅꯦꯅ ꯑꯗꯣ ꯅꯣꯏꯗ ꯂꯩꯅ ꯚꯥꯔꯠ ꯂꯩꯉꯥꯛ ꯑꯃꯁꯨꯡ ꯃꯅꯤꯄꯨꯔ ꯂꯩꯉꯥꯛꯅ ꯀꯔꯤꯒꯤꯗꯃꯛꯇꯅꯣ ꯑꯐꯣꯡꯕ ꯆꯦꯠꯂꯕ ꯃꯌꯥꯝ ꯊꯨꯒꯥꯏꯔꯕ ꯈꯪꯅ ꯅꯣꯏꯅ ꯌꯨꯝꯃꯩ ꯊꯥꯍꯟꯕ ꯕꯐꯔ ꯖꯣꯟꯅ ꯀꯣꯏꯁꯟꯕ ꯔꯦꯠ ꯖꯣꯟꯅ ꯀꯣꯏꯁꯟꯕ ꯅꯦꯁꯅꯦꯜ ꯍꯥꯏꯋꯦ ꯑꯇꯩ ꯃꯌꯥꯝ ꯄꯨꯝꯅꯃꯛ ꯆꯠꯊꯣꯛ ꯆꯠꯁꯤꯟ ꯇꯧꯕ ꯉꯝꯍꯟꯗꯕ ꯅꯣꯡꯃꯩꯅ ꯄꯣꯠꯇꯣꯛ ꯀꯕꯣꯛ ꯄꯣꯛꯇꯧꯅ ꯄꯣꯛꯍꯟꯕ ꯉꯝꯕ ꯌꯨꯝꯃꯩ ꯊꯥꯍꯟꯕ ꯉꯝꯕ ꯀꯔꯤꯅꯣ ꯀꯃꯥꯏꯅ ꯂꯩꯕꯥꯛ ꯉꯥꯛꯏꯅꯣ ꯑꯃꯨꯛꯇ ꯐꯃꯨꯡꯗ ꯇꯨꯝꯃꯒ ꯃꯣꯟꯒ ꯈꯥꯡꯉꯒꯅꯦ ꯑꯃꯨꯛꯇ ꯈꯟꯕꯤꯌꯨ ꯑꯩꯈꯣꯏ ꯂꯩꯕꯥꯛ ꯉꯥꯛꯏꯕ꯭ꯔꯥ ꯃꯤꯅ ꯀꯔꯤ ꯎꯔꯝꯒꯗꯒꯦ ꯑꯩꯅ ꯇꯧꯔꯤꯁꯦ ꯂꯤꯂꯥ ꯌꯦꯡꯕꯗꯅ ꯐꯖ ꯍꯥꯏ ꯉꯝꯃꯤꯗꯣ ꯁꯤꯅꯦꯃꯥ ꯌꯦꯡꯕꯗ ꯐꯖ ꯍꯥꯏ ꯉꯝꯃꯤꯗꯣ
아들이 아쿠레 방가이 파자라 보더라 좀 나이 해봐 가이 또는 거더기야 바사미는 못 하더라 그저 타갈라가 낙분이고 거의 말아 바자면 시래고 짝방금들이고 짜바펑들이고 뭐또 까이고 아자 거기 관가는 검득이야 해도 아무것도 컨트비우고 아도 아이디어 어머니 부러 윤펌 오비래 그냥 아무것도 레박 동동가 비우 아도 레박 갖고다 미암 요비로 너희 몇십만 들으면 또 너희 그런 뭔가 없더나 레이는 누가이보다 아도 레박 누가이보래지 산 비그노 아들아 마통 따라 좀 많이 타봐 하나 그러 또 오배암 저돈 비그노 마치 톡톡 담았다 아그 ngaksen 미 타박 쌉잖아 또 비우 아고 아인 주아이 타박 또 붙이는 저 아인이 마통이나 뭐죠 제락 비나 봐 타박 놓고 비우 만명디고 랑 빠이는 레 비그노 하이버세 아예 거기 콕 놓는 돌아가라 거기 구름절이 심미스터 하루가는 뭐 강철로 미니스터 MLA면 뿌르마 가르트 나 비려봐 게게 라고 저 비려봐 사태는 또 뻑게 또 비려면도 구름절이 나 공파의 구름절이 아이 사대기